Laibak ama saukhatpeki khwaidagi phaba indicator di afaba lambi thong leiba amasung mai ising marang kaina leiba asini. Adubu hairiba lamsingda sothana leriba Noney jila asi laingakna amukka henna yingsinbiba miyamna pamli. Noney jila fauduna chatliba National Highway 37 Imphal Jiribamgi lambi pakthokpegi thabak loisinba naidabadegi maramna lambi asida chathok chasinda yamna khudongchadana leiri. Kaithin Mambidagi hauna Noney jilagi manung channa leiba barak thong phawbagi marak asida akut athong uful waiful leikhom leinangna pik thali. Hauzik walking season asida progress leina thabak tawhaudradi amuk borisha lakhradi thabak subagi progress irai leiroi dori. Maram aduna haujiktigi hauna blacktop tawba yaba mafam singda thuna tawsinbiba WBM thadaba mafam singda thajinba nala kalbat semba luisindaba sing matam chana luisinbiba mathau tai. Loinana manpower su matik chana mafam khudingda thambiba mathau tai. Christmas kumhagi mamangda Tupuldagi Noney Bazar fawba Koilas thabiba miyamna pamli. Loinana mafam-mafamgi village authority amasung CSO singnasu lambi suriba asida quality maintain taunaba monitor tauba fai natragadi sarkana paisa ke yamarum kaithoraklachu fazana yingsimbidradi work quality watpana lasting oibeki chang watkani. Contractor singi damakta kanaba fanghauba oina thokani. Amarumda Noney jila da electric chang naina laktabagi samisa chawna mayuknari. 33/11 kV Urembam Noney gi transmission line ase toina check taunaba matik chana linesman thambiba darka oi. Loinana jungle cutting clearance toina towiduna uninterrupted power supply consumer singda mari leinaba authority na pibiba mathau tai. Natragadi prepaid ki billing system ase singdadi fail oigani khali. Umang wamang lok lana tingliba ice line singi pole sing ase mini tower system da ontopiradi singi jila singdasu mai sang naina supply toba ngamgini khali. Ningthamtha angangi final exam amasung harau kumhagi matam lakpaga loinana mai consume tobagi changsu hengalaklani. Maram aduna working staff matik chana thambiduna station tawhanbinaba miyamna pamli. Noney jilagi ahanba oina firol yonphamgi shopping mall ama haukiba November ki tang 19 da Khumji Bazar Noney da hangdokre. DP Unique Collection kauba shopping mall adu Raja Sarkagi Tribal Affairs ki Director Agui Kamei IAS na hangdokpiki. Thoram adu da wangaloduna Agui Kamei na hai nauna hangdokliba shopping mall asina miyam amasung mapuda yamna chawna khudong chaba pirani. Mapal lebak ki firol yauna yongadoriba mall asigi mapuna dimsui pamaini. Noney jila da horticulture amasung livestock farming da chawkhatnabagi pandamda Sangdai Farm Farmers Producer Company Limited ki office Saroi Chagolong Part 2 da haukiba November ki tang 10 da board asigi director Saswingam Kamei na hangdokpikhre. Thoram aduda wa ngangladuna mahakna hai thabak ningthina tawba farmers amamam oisi amasung work culture leibana samas asigi ahongba porakani haina makhatana haiki. October November tha manung phawba Noney da dingi case sama henna thengnakhre. Mioi ahum meri rom dingi case tegi laikhidre. Adubu sarkana matik chaba containment preventive measure paikhatpadi iu udri. Hauzik Noney da dingi test tobada lupa chamanga degi lupa chanipan fawa lauri. Wairagdiba phibam asida mari leinaba authority na Noney PIC da matik chaba staff thambiba testing kits thambiba fogging tobiba awareness campaign paikhatpiyo haina miyamna taksilakli. Hauzik Noney jila da mobile internet district headquarter gi akaknaba tower amanidigi hendana chalaibadagi atoppa manung hanjena leiba khunja singda awaba mayungnari. District headquarter gi mobile tower amani restore tawriba asisu yamna sonduna access tobada yamna wanari. Maram aduna lengakna miyamgi awaba yenglaga mobile tower punamakta mathau tawhanbinaba miyamna pamli. Mobile internet fazana functional tawdabadagi hauzik government gi office sing mahi tampham sing paumi sing amasung karba tawba miyoi singda saitheng chawna fangli.